ngasi amuk hanna adongi marup asi adonga unarare ahan bamaktada pumna makki maphamda anauba chahi lisingani kungi yaifa paujel pijari diket asi adongi damak asuki matik maru oiba adugum Bharat macha pumna makkisu maru oi diket asi awang ba pandam kaya phangba ngamba oisinu anauba wasak anauba pandam kaya ga loinana mangda changshin ba haiba se miron asigi makha poli diket asigi yaipa paujel pijari matam kayadagi sarkar gi thabak thogai singna punduna lakli sahi kaya mukhyamantri oina leiraba matungda adomna thabak asi sinabire maram aduna thauram kaya marumda saruk yaba tarai makhal kaya gi mithoi mihenba singasu unabagi tanja phangjai pumnamaktugi thoidokpa kanabasu phangjai karigumba thauram sing adugi manungdagi karambana thamoiga khwaidagi naknabagi haidana hanglabadi madugi paukhumdi parikya pe charchana oigani thauramasi asuki matik nungaijai aina ure laibak asigi jila khudingmakki school sing saruk yari haibase laibak asigi naha singi apamba amasung taubangamba aisu khangi angang singi fajaraba wakalon singadu uba phangi Bharat ki langlaba tungi punsi ase anauba wakalon singa loinana changsilli inkhalakli banaharol singa wari sabagi tanja phangjaba se aigi damaksu karigumba khara tamba phangjanabagi tanjani parikhyada nainadrabasu aigi pradhan mantri gi chaukrida kudong thiba amata leite pradhan mantri na masi tawdre hainasu pause singda hablakloi thawdang asi aihak isana laujabani nakoina class 9 loisilakpada nakoigi wakhalda class 10 gi 11 gi 12 ki nungnang ba pokhalli ngaihak leitana nakoi class 10 yaurabani 12 yaurabani haina toina haibatai angang singi ima ipa gi polum masi aina khajiktang yanghanjage makoigi thabak ase aina oina pangthokjarage maramdi aisu nakoigi imung manungi miyoini yungi ima ipa na haiba ojana haiba waheiduni aina haigadawriba sisu adubu tonganba mawongda nakoigi marup ama oina nakoigi tengbangba oina maramdi masina aingonda su nungaijai nakoina su polum oina lauraroi nakoina pradhan mantri na kari haigani yumda hallaga kari tawgani haina langtak naramgani nakoigi marup mapang singa wari saba adugumna yamna yangna yamna nungaina wari sasi ahanba wahang kanagi oigani Good morning sir ai Vivekananda Government Model School Rajasthan ki satrani ai amasung ai gi classmates sing sahi asigi board ki parikha thagadawri parikha gi wakhalda akhoi gi mood of hek oi maramaduna stress amata leitana nervousness amata yaudana parikha thaba ngamnabagi suggestion pibiduna akhoi bu motivate tawbiyu sir inkhalakli ba naha singdi mood of oifam thokte haina aidi khalli adubu nakoina mood of oibagi maramsi nakhoi nasara natraga atopa maramla hainadi karigumbada khanjillubra ayamba matamda ithauda pukning changdabagi maramase ai isagi akoibagi maram singnani haina lawi kudamoina nakhoi imada hairamgani ai lairik pari pung tarukta cha pibiyu nakhoi nungaina lairik parani aduga hanjin pung yengduna leirani matang asidagi soiba haurabani ima lakpa amuk yengani adudagi imana aibu karisu khanbide board exam thagadawri khanbide haiduna mai hauba haurani mood up oirani adubu karigumba imana aigi damak kayada wabiba kari tawrabuna hojik phawba laktrisibo amukta yenguge haina khallabadi mood up oikigadra maramdi aina aigi apambada henjinna pukning changliba makhai apamba do phangdaba matamda mood down oigani nakoina uriba duni aikhoi manga taruk sananaba sillangba matamda ama watpa matamda ani amana laktre haidana khoirangni ahum amana karisu nachungbiroi motivation amasung demotivation na se mawang ama natraga amada mipum khudingmakna thengnaraba waphamni Chandrayaan thagatpa mikup adu mipum khudingmakna khaurang na ngainaki
ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯟꯇꯤꯁꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯈꯤ꯫ ꯃꯥꯏꯊꯤꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯡ ꯑꯗꯨꯁꯨ ꯎꯈꯤ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯐꯤꯚꯝ ꯑꯗꯨꯗ ꯊꯥꯗꯣꯛꯂꯝꯕꯒꯤ ꯃꯍꯨꯠꯇ ꯊꯪꯅꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯃꯈꯣꯏꯒ ꯎꯅꯗꯨꯅ ꯃꯈꯣꯏꯅ ꯍꯣꯠꯅꯖꯈꯤꯕ ꯑꯗꯨꯕꯨ ꯁꯤꯡꯊꯥꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯇꯨꯡꯒꯤ ꯃꯪꯂꯥꯟ ꯀꯌꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯃꯐꯝ ꯑꯗꯨꯈꯛꯀꯤ ꯅꯠꯇꯅ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯅꯤꯡꯍꯟꯅꯕ ꯃꯇꯧ ꯑꯗꯣ ꯀꯣꯛꯍꯟꯈꯤ꯫ 2001ꯗ ꯀꯜꯀꯇꯥꯗ ꯚꯥꯔꯠ ꯑꯃꯁꯨꯡ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯔꯛꯇ ꯁꯥꯟꯅꯈꯤꯕ ꯀ꯭ꯔꯤꯀꯦꯠ ꯃꯦꯆꯇꯨꯁꯨ ꯅꯤꯡꯁꯤꯡꯕ ꯌꯥꯏ꯫ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯒꯤ ꯅꯤꯡꯍꯟꯅꯕ ꯈꯣꯜꯂꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯝꯅ ꯔꯥꯍꯨꯜ ꯗ꯭ꯔꯥꯕꯤꯗ ꯑꯃꯁꯨꯡ BVS ꯂꯛꯁꯃꯟꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯈꯤꯕ꯫ 2002ꯗꯁꯨ ꯅꯈꯣꯏꯅ ꯎꯈ꯭ꯔꯤꯕ ꯑꯗꯨꯅꯤ, ꯚꯥꯔꯠꯀꯤ ꯇꯤꯝ ꯋꯦꯁ ꯏꯟꯗꯤꯖꯗ ꯁꯥꯟꯅꯕ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯕꯣꯂꯔ ꯑꯅꯤꯜ ꯀꯨꯝꯕ꯭ꯂꯦ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯆꯩꯅꯥꯈꯣꯜ ꯊꯧꯁꯥꯗꯅ ꯁꯥꯟꯅꯗꯨꯅ ꯃꯦꯆ ꯑꯗꯨꯒꯤ ꯃꯁꯛ ꯍꯣꯡꯍꯟꯈꯤ꯫ ꯅꯈꯣꯏꯕꯨ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯉꯝꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯈꯣꯏꯅ ꯎꯒꯅꯤ꯫ ꯏꯃꯣꯁꯟꯕꯨ ꯃꯦꯅꯦꯖ ꯇꯧꯅꯕꯒꯤ ꯄꯥꯝꯕꯩꯅꯤ꯫ ꯃꯤꯀꯨꯞ ꯈꯔ ꯃꯨꯗ ꯑꯣꯐ ꯑꯣꯏꯔꯨꯔꯕꯁꯨ ꯌꯥꯝꯅ ꯊꯨꯅ ꯐꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅ ꯃꯥꯡꯗ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ इकाई खुमनजरीबा प्रधानमंत्री जी खोरुमजरी आई मयांगनिदी ब्लूमिंग वाल पब्लिक स्कूल उत्तराखंड की क्लास 10 की छात्रनी पुंसीदा माई पाकपा हाइबा असि परीक्षादा मार्क यामना वांगबा खकना ओइब्रा सर। परीक्षा खक्तगी मार्कबु माई पाकपनी हाइना लौबगी चममनबा असे अखोई पुम्नमक्ता लैरे। ममा मपासिंगसु हाई क्लास 10 दा मार्क यामना फंगलबदी अफबा लंबी खनबा लाई। 12 तसु वाही असिमक हाई। अदुदगी अमुक एंट्रेंस एग्जाम की कन्ना होटनबा हाइगनी। मखोइगी वाखलदी मचाबु पुक्निंग थौगतपनी। अदुबु असुमना तौबा से ngasiगी matam masida chunadare। परीक्षादगी मार्क खक्तना पुंसी नत्ते। परीक्षा अमना पुंसी नत्ते। मसिदी पुंसीगी मरुओइबा तांकक अमनी। मसिना पुम्नमक नत्ते। ममा मपा सिंगदसु अइहाकना हाइजनिंगबदी अंगांग सिंगदा मसिमा तौद्रबदी अमत्ता तौररोय हाइबगी मुद सागतपिगनो। अतोप स्कोप मयाम अमसु लैरी मदुदा चटपा याय। अदोमना महेगी थाक वाटपा लौमी सिंगनसु लौ सिंगुबगी लमदा अनौबा टेक्नोलॉजी कया पुथोक पथेंगनबिरमगनी। मरमदुना अइदी परीक्षा से मरु ओइ अदुबु मसिना पुंसीदी नत्ते हाइना यामना सेंगना हाइनिंगी। वाखलोन असि थादोकपियु। पुंसीदा थोइदोक हेंदोकपा अतोपा पोसक कया मरुम लैरी। मखोइसिंग अदु पूरगा अइखोइ मांगलोमदा चंगसिनसी। सर आइगी मिंग प्रजक्ता अतंगट केंद्रीय विद्यालय जबलपुर MP गी महिरोइनी। सर आइगी वाहंगदी को करिकुलर एक्टिविटीज अमदी महै तंबगी बैलेंस असि यामना मरु ओइ। अदुबु को करिकुलर एक्टिविटीज ना अंगांग सिंबु लारिकतगी पुक्निंग चिंगथोहली हाइबसी अचुंबरा। इकाई खुमनजरीबा प्रधानमंत्री जी आई रियानेगी गवर्नमेंट सीनियर सेकेंडरी स्कूल नंबर 2 की क्लास 9 की छात्रीनी। आइगी वाहंगदी साना खोनबा अमदी इसै नोंमाइददी हैसिंगबा अदुबु लाइरिकतदी यामना फबा नत्तबा छात्रसिंगी तुंगी पुंसी करंबा मओंगदा ओइगनी मोट पिबियु। आई नखोइदा वाहंग खरा हंगे। एक्स्ट्रा करिकुलर एक्टिविटीज ना मही तंबदा अकाइब पी हाइना खनबा नखोइ कया यामना यावबगे। कनामत्ता यावदे। पुंसीदा मही तंबगा लोइना लोइनाना अतोपा एक्टिविटीज सु तंगाई फदे हाइना खनबा कया यावबगे। मसिसु मसिंग यामदे। अहुम सुबा वाहंगदी एक्स्ट्रा एक्टिविटीज तौगदबनी अदुगा चांग नाइना तौगदबनी हाइना खनबा कया यामना यावबगे। असेंगबदी अइखोइना तमलिबा मही असि चावरबा ताइबंग असिदा चंगननबगी थोंग हांगदोकलबनी। ए नत्रगा का हाइना अंगांगना अहानबा मयेक तंबा असे अनौबा मालेम असिदा खोंगदाबा हौरबनी। अल्फाबेट हाना तमलगनी। अदुदगी मयेक अनिगी वाहै अहुमगी वाहै मथंग मथंग तमदुना अइखोइदा करिगुंबा खरा तौनबगी तंजादो पी। करिगुंबा सारे गमा पाधा निसा मपुंग फाना हैरबसु मखा तमथद्रबदी करमना इसैगी ताइबंग तिनगनी। हाइबदी अइखोइना तमलुरिबा मही अदु नुमित खुदिंगी चांगयेंग तौगदबनी। क्लास ता ओजाना हाइबा वाहै सिंग अदु पुंसीदा पानसिंदुना चांगयेंग तौगदबनी।
ꯈꯨꯗꯝ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯐꯠꯇꯦ ꯍꯥꯏꯅ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕꯗꯨ ꯌꯨꯝꯗ ꯏꯃꯥꯅ ꯆꯩꯕ ꯃꯇꯝꯗ ꯄꯥꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯨ ꯅꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯗꯤ ꯁꯣꯐꯋꯦꯌꯔ ꯑꯃꯒꯤ ꯃꯇꯦꯡꯅ ꯃꯊꯧ ꯇꯧꯕ ꯔꯣꯕꯣꯠꯀ ꯃꯥꯟꯅꯔꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯔꯣꯕꯣꯠ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤ ꯊꯧꯅꯥ ꯐꯅ ꯃꯪꯂꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯥꯡꯗ ꯆꯪꯁꯤꯟꯕ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯕꯗ ꯅꯤꯡꯍꯟꯅꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯦꯅꯦꯖꯃꯦꯟꯇꯤ ꯍꯩꯕ ꯇꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯛꯇꯤꯚꯤꯇꯤ ꯑꯁꯤ ꯐꯦꯁꯟ ꯑꯃꯒꯨꯝ ꯂꯧꯅꯔꯛꯄ ꯑꯁꯤꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯌꯨꯛꯇꯅ ꯀ꯭ꯔꯤꯀꯦꯠ ꯀꯣꯆꯤꯡ ꯆꯠꯂꯤ ꯄꯨꯡ 10ꯗ ꯑꯃꯨꯛ ꯇꯦꯅꯤꯁ ꯁꯥꯟꯅꯕ ꯆꯠꯂꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗꯅ ꯁ꯭ꯋꯤꯃꯤꯡ ꯆꯠꯂꯤ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯄꯨꯡ 5ꯗꯅ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯇꯝꯕ ꯆꯠꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯃꯁꯤꯗꯤ ꯁꯦꯂꯦꯕ꯭रिꯇꯤꯗ ꯉꯥꯎꯖꯕ ꯒ꯭ꯂꯦꯃꯔ ꯗ꯭राꯏꯚꯟ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯛꯇꯤꯚꯤꯇꯤꯅꯤ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯗ ꯄꯔꯤꯈ꯭ꯌꯥꯕꯨ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝ ꯊꯥꯡꯒꯠꯄꯒꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯛꯇꯤꯚꯤꯇꯤꯁꯨ ꯊꯥꯡꯒꯠꯂꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯈꯪꯗꯣꯛꯀꯗꯕꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯍꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯍꯤ 35-40 ꯁꯨꯔꯛꯄꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯗꯤ ꯑꯁꯤꯁꯨ ꯇꯧꯔꯛꯇꯦ ꯍꯥꯏꯅ ꯄꯨꯟꯁꯤꯕꯨ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝ ꯈꯜꯍꯜꯂꯤ ꯑꯩꯍꯥꯛꯅ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 10-12ꯀꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯗꯤ ꯅꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃꯗ ꯃꯤꯅꯤꯠ 5ꯗꯒꯤ 15 ꯐꯥꯎꯕꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯒꯗꯕꯅꯤ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯡꯍꯟꯒꯅꯤ Good morning, sir. I Indian School Dar es Salaam Tanzania gi mahiroi Seikha Khan ni. Karigumbada question paper hek phangbaga wakhal asi blank hek chatpa yawi asigumba matamda aikhoi kari tawbu tabage. Nahakna hairibadu achumbani. Mahiroi ayambana masigi mikup asi thengnei. Parikhyada phambaga question paper hek yenbaga matamdi yang chatkhi. Ai matang asiwaida khajiktang nungai ba mawong da haige nakoigi iyamba natraga ipana thabak ama chatke haina scooter start tawbada howdre matamduda makoini scooter adu nomthok nomsin tawi scooter start how yadaba matamda nomthok nomsin tawraga yai haibagi technology lei lakpra leite natrane adubu asumna tawragadi start howgani haina makoina masabu shem sajai aduga kick kawi start chu howi minute ama ani sida tawriba do scientific oibra oide adubu ayambana asumna hek tawi aikoina tv da sanaba yengba matamda kudamoina tennis ki masana da olympic sanaroi oirabasu tennis ki manak nakshilakpada ball yaugdrabasu ball yaubagum chongba phanba toina tawi asumna minute ama ani tawi mataw asumna cricket masana dasu uba phangani todok hendok na mai paklaba batsman su oisunu makhoi su pavilion dagi mayai da thorakpa matamda makhoi gi bat tu ball thombadawna hai hungani asumna tawraga makhoi da comfort zone phangi bowler su adu mangai khutta ball yaugdrabasu khut hai humduna chengani amasung ball langbagum tawgani match khuding makta asumna amuk anirak tawnei masi pumnamak ase masana masabu comfort zone da purakna ba hotnabani nakhoisu question paper phangbaga ipagi scooter ningsing biro minute makhai amamuk kolom chupthok chupsin sanaraga lenbiro tension phananabagi araiba pambaini atopa wafam amana potlum dauna puraga parikhya hall da changlabadi pambai pumnamak arem batagani isana isada thajaba thamliba makhai parikhya su laigani nakhoida nakhoigi oja sing na wahang mathang manaw naina tawdaba yade khak hairam loi madugi mahutta khwaidagi laiba wahang hana iu haidan hairam gani wahai adumak aina su nakhoida hairi nakhoina araiba hana pairabadi nasado comfortable oigani adumna tawrabadi irai laina makha chathaba yagani maramaduna isana isabu thajaba haiba ase yamna maru oi parikhya bu kaidonungda potlum oihenganu
asumna tawrabadi nakoina minute ama ani kangaunagani haiba aihak thajade focus activity leirabadi awaba mayeng tagani karigumba matamda wakhal charangna wahang amagi paukhum piraga amada koilei leiduna yengduna lei asumna kaidau nungda tawroidabani nakoina kari tawgadabano haiba se lepthokadabani adu oirabadi masa matomta gari chasakhigani problem amatta leiraroi खुरुमजरी इकाई खुमनजरीबा प्रधानमंत्री जी आईगी मिंग अभिषेक कुमार गुप्ता कवि अहाक सेंट्रल हिंदू बॉयज स्कूल वाराणसीदा क्लास 12 तमजरी सारगी मफमदा हंगजनिंगबदी अहाक इसामक अमसुंग आईगी मरुप मपांग सिंगसे अखोगी करियर ऑप्शन की मतांगदा खरा चममनरे मसिगी मतांगदा हेक खल्लुबदा भाप ताब ngamdre अखोई लाइरिकता सोनबदी नचदे तुंगी अखोई हौजिक फाउबा करिमत लेप ngamdri सारना चानबिदुना अखोईबु अमुक्ता लमजिंगबियु थागचरी wahang asi araiba natte isabu khangjaba haibasi araiba wafam di natte matang asida mamangai gi wafam mama ningsinglagle amukhak Lions Club ki thauram amada aibu wa khara ngangnaba haibirei sahi nifu mukki mamangda oiramgani Chartered Accountant amana thauram madugi president oirami isagi biodata iraknaba hairakhi aihakna yamna tenna postcard amada iki ai isasi ithanta hojik khangjanaba honari aduna aihak hojik karimata haiba ngamjakhiroi aduga mafam maduda yamna hena nungaibadi president adudi biodata lamai tara mukta irakpa ado pathokpada minute tara changki aduga aigi adu pathokpadadi minute ama phawba changkhidre isabu khangjaba ase yamna lui haiba wafum ase yamna chumlabani adubu khangdoknanaba pambai kari oiba yai haibada karigumba aikoina isagi comfort zone dagi thorakpa ngamlabadi protective life dagi thoraklaba isabu challenge motta puba ngamlaba matamaduda ai ngamgadra ngamloidra haibado khangba ngamlakani aikoina amukka yengba yaba amana aikoina chayol amagi matamgi isagi diary ama semba yai aikoina chayol asida aina isada pamjana kari kari thabak pangthokrabage aduga amuk yengba yaba si karamba thabakna khwaidagi hena nungai khibage yamna hena nungaiba oigadabana karambano adu amuk yengba yai asum haina aikoina chahi amagi diary maintain tawrabadi aigi aptitude karino haibado khangba ngamlakani karamba thabak asi isana kanamatagi mateng yaudana yamna nungaina pangthokpa ngambagi haiba khangdokadabani ngasigi thauram asigi damak aihakna department ki thaumi singda thagatba phongdok ningi makoina school gi mahairoi singbu saruk yahallaga thauram ase pangthokpagi khudong chaba du phanghalle ngasigi thauram asigi tungda aigi isada kari talent leibage haibadu khangjabaga loinana isada thajaba helakpasu yai thauram asigi mamangda wakhal asi laklambasu yai laklamdabasu yai ngasigi function asigi tungda function amada matau karamna wa ngangadage natraga matau karamna organize tawgadage haiba irai laina khangba ngamgani haina khalli lairik yankhai muk paraga madudi kari karino note sembado darkar oiribra haibadu yengu nakhoigi punsidasu asigumba tangka kayama laklamgani haibadi aina tawribasi chumme haina isana khanjaba ai isana isase mai pakle haina khanjaba mado isana nurture tawjaba tare madu makha chathagadabani karigumba masi nakhoina tawba taragadi yamna laina tawba ngamgani isabu isana khangjabada natana miyamnasu nakhoibu khangba ngamgani atopa mana career haibasidi yamna maru oi mi khudingmak ningthau oibadi yaba natte pumnamak magi tonganba thaudang leiribani isagi thaudang adu mapung phana pangthoklabadata aikhoina leibaki thaudang pangthokpa ngamgani maram aduna punsi asida career ama khanba se yamna maru oi adu moinamak mahakna asi tawi aduna aihaksu tawge haina khanbadi yade mahakna masi tawi yamna phai aduna aisu tawge haina hek khallaba mado ningba kaina bagi maram ama soidina oiragadabani angang amana chakhumda mamagi manakta changbada ahanbada harauramgani
adudagi khara leiragadi masi nahaki thabak natte lairik paruro haina tanthoklakani aduga amuk karigumbada hayeng tungda mahakna aphauba chef oiraklabadi aina angang oiringaida semkhibani haina chauthokna haijagadoribani thabak amata apikpa leite angang oiringaigi punsigi hainabi amakhakna punsida achauba ahongba ama purakpasu yai mioi amana mana apamba mawongda punsigi pandam thamlaga chatpa yai amaromda exam thabagi wafamda amuk laklabada thauna leina mayoknaba tai kiba pakhatpa punsida entrance exam ama ani maithiraga kari kaibage mi lak kaya tharibani kharadi lehaugadoribani akiba amaga loinana khong thangjinbadagi hena phattaba kari amata leite phibam kudingmakta mayoknage haiba thamoida thajaba ama thamsi handak karigumba soiba taragadi mathang kanna hotnage haiba wakhalon asidi maheiroi khudingmakna chengadabani maheiroi haiba si chahi khara khakkini haina khanba yade chahi kunmari sure mahei tamba loire haina khanba yade punsi chuppa maheiroi oibagi wakhalon chengadabani chahi marifu suraba phauba maheiroi oina leigadabani anawanauba tamba haibasi hingbagi athoiba pambaini amuk maithirabadi madudi tamlaga amuk manglomda changsinduna punsi chuppa tambagi hainabi thamlasi aikhoi punsi chuppa maheiroini Good morning sir khurumjari aihak Nisha Agarwal Sundarlal Smriti Vidya Mandir Jharkhand gi class 12 ki maheiroini aihakna ikai khumnajariba Pradhan Mantri da hangjaning badi board exams naksilakle loinana UPSC JEE PMT na chingba parikya gi maram dasu khalli karigumba matamda exam sing asida mai pakpa ngamdabasu yauri chanbiduna hiram asigi matangda aikhoibu amukta lamjingbiu thagachari Good morning aihakna mayamda haijaning badi nomanini sigi manungda exam warriors parikya pe charcha haiba lairik ado amuktang pabiyo aihakna haijariba si lairik asi aihakna I haibagi damak natte asingba maksu lairik asi aina iba haibasu yate masi mayam punna iminnabani haiba makyai mayamgi wakhallon dagi hiram kaya hapsilakli nakhoi mayam nongmanini sigi manungda ani ahumlak paro masi paraba tungda class 12 di phajana loikhre mathang di karam tauba haibagi nungnangba leiraroi class 12 ki maheiroi singna leiriba tension nasi karigino haina munna yengluraba tungda mase exam gi tension oiramde tension adu nakoi gi pukning da leiriba ambition aduna piba tension ni tension nasi ambition adu dagini pukning da leiriba punsi gi pandam madu phangnanabagi wakhal na piba tension ni aihak masi phangba ngamgadra ngamloidra haibagi akiba duni nakoi pukning da leiribadu nakoina khallibasi pandam madu matau karamna phangba yagadagi haibaduni karigumba ihak maithirabadi kamai tawni sini nakoina khallibasi maithirabadi aigi punsida tawningai karimata leiraroi nakoina leiribasi exam gi tension natte exam asiga mari leinahalliba careers exam asidagi aikhoigi career semgadoribani aikhoi madumak oidaba yade haiba wakhal adunani nakoida leiriba tension adu karigumba nakoina exam warrior haiba lairik adu paba tarabadi masigi paukhum soidana phangba ngamgani aihakna matam leba khibikta haijaningbadi karigumba ama oibagi manglunu madugi manglan aduna matam leba khibikta ningba kaiba yabagi oithokpa lei haibadi ai madu oiba pamkhibani oiba ngamdre punsi asi maithire haibagi wakhal soidana lakani adubu karigumba khara pangthokke haibagi manglaba adu orabadi tawriba khudingmak ado fajana tawningbagi wakhal lakani maram aduna punsida karigumba ama oibagi mangbagi mahutta karigumba khara pangthokke haibagi mangbatai karigumba khara pangthokpagi manglabadi matam leiba khibikta exam gi pressure leiraroi masidi chumnagi manglomda chatnabagi lambi takpa thong natragana mihut thongni mangda leiribasi supnagi lambi ama khakta natte lambi mayam ama leiri hiram kaya ama lei malem pumba sina nahaki tauba ngambagi pangal adubu khangnanabagi ngairi haibagi wakhal adu leirabadi tension amata leiraroi
ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ, ꯅꯨꯡꯅꯥꯡꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅ HRD ꯃꯤꯅꯤꯁꯇ꯭ꯔꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯁ꯭ꯀꯨꯜ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ, ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ, ꯇꯤꯟꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯤ꯫ ꯄꯔꯤꯈ꯭ꯌꯥ ꯄꯦ ꯆꯔꯆꯥ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯔꯦ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖ꯭ꯌ ꯄꯨꯝꯅꯃꯛꯅ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯍꯥꯛꯀꯤꯗꯃꯛ ꯑꯅꯧꯕ ꯚꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯎꯔꯤ꯫ ꯚꯥꯔꯠꯀꯤ ꯂꯣꯏꯖꯤ ꯂꯣꯏꯌꯥ ꯄꯨꯝꯅꯃꯛꯇꯒꯤ ꯑꯉꯥꯡꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯚꯥꯔꯠ ꯅꯤꯡꯇꯝꯕꯒꯤ ꯆꯍꯤ 100 ꯁꯨꯕꯒꯤ ꯀꯨꯃꯣꯟ ꯎꯒꯗꯕ ꯃꯌꯥꯝꯅꯤ ꯑꯩꯒꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯑꯁꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 30-40ꯒꯤ ꯇꯨꯡꯗ ꯅꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯖꯦꯡ ꯐꯤꯔꯥꯟ ꯄꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒ ꯊꯦꯡꯅꯔꯕꯗꯤ, ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯗꯕ ꯉꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤꯗꯃꯛ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕꯁꯤꯡ ꯑꯁꯦ ꯃꯇꯝ ꯑꯃꯗ ꯀꯨꯝꯖꯥ 2010ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 10ꯗ ꯃꯈꯣꯏ ꯑꯁꯤꯒ ꯎꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯣ ꯑꯩꯍꯥꯛ ꯐꯪꯖꯈꯤ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯒꯅꯤ꯫ ꯑꯩꯅ ꯃꯃꯥꯡꯉꯩꯗ ꯎꯅꯈꯤꯕꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤ꯫ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤꯕꯨ ꯑꯃꯨꯛ ꯂꯩꯒꯗꯒꯦ? ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯄꯔꯤꯈ꯭ꯌꯥꯁꯦ ꯄꯨꯟꯁꯤ ꯅꯠꯇꯦ, ꯄꯨꯟꯁꯤꯗ ꯄꯔꯤꯈ꯭ꯌꯥꯁꯦ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗ ꯄ꯭रेशर ꯑꯃꯨꯛ ꯍꯟꯅ ꯊꯝꯗꯅ ꯄꯔꯤꯈ꯭ꯌꯥ ꯊꯥꯔꯁꯤ꯫ ꯉꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯍꯩꯂꯣꯏꯁꯪ ꯂꯥꯛ ꯀꯌꯥ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯊꯧꯔꯝ ꯑꯁꯤꯗ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯟꯅ ꯍꯟꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯃꯇꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯍꯪ ꯍꯪꯍꯧꯗ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯈꯣꯏꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯣ ꯑꯩꯍꯥꯛꯅ ꯄꯥꯔꯦ, ꯑꯃꯨꯛꯀ ꯍꯟꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ, ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫